अहानबदा मरुइबा पाउसिंग थमजरी खुलाई पाइबसिंगना जीडगी इम्फाल तमना क्वामना पुदुना लाकपा जीआई तता अमगी ड्राइवर अमदी गाड़ी मपु फाजिनख्रे स्टेट असिदा लैरिबा इशू कया सिना मांग थमलगा लाकदोरिबा लोक सभा की मिखल असिदा आउटर की मिरेफ ओइना थेंगनबनी हाइना NEIDP की आउटर की मिरेफ ओइरिबा असांग कसरना फोंदोरकली अमदी लोक सभा मिखल की दमक ngasi नुंथिल फावदी कनागुंबा पार्टी अमतना मिरेफ से पिसिलक्पा लैट्री खुरुमजरी टाइम्स ऑफ मणिपुर न्यूज मिंग ताबिरिबा पुनमकपु अरुणबलाना तराम ओक्सरी हौजिक फावबगी मरुइबा पाउसिंग मियामदा संतोकना पिजरी मसक खंगदबा खोलाई पाइबसिंगना जिरीबामदगी इम्फाल तमना लाकपा क्वामना पुरकपा जीआई तता अमगी ड्राइवर अमदी गाड़ी मपु फाजिनख्रे थौदोक असि था असिगी तांग तरागा तरुकी नुमिदांग वाइरुम पुंग तरुक लोम ताबा मतमदा इम्फाल जिरी लंबी परिंगी न्यू कैफुंदाइदा थोखिबनी फाजिनख्रबा ड्राइवर अदुगी ममिंगना मुतुम जोलिका चही कुंट्रा कवी सगोबल मोइरांग हनुबा लैरक्तगिनी अदुगा गाड़ी मपु अदुना वाहेंगबम लैकाइदगी वाहेंगबम इबुंगो चही निम्फु कवी थौदोक अदुगा मरी लैनना ताउसेम पुलिसना केस अमा लखटख्रे सेरक असिदा ngarang Kaksing district commando gi kangbuna Kaksing dagi KYKL gi lanmi ama fare hairi faraba lanmi adu khekman awang laikai dagi asem radhakanta atopa mingna loyumba chahi kun apokpa merajaw kowi hairi स्टेट असिदा लैरिबा इशू कया सिना मांग थमलगा लाकदोरिबा लोक सभा की मिखल असिदा आउटर की मिरेफ ओइना थेंगनबनी हाइना NEIDP की आउटर की मिरेफ ओइरिबा असांग कसरना फोंदोरकली टोम टीवी गांगसी अखनना उनबा अमदा वाफमसी फोंदोखिबनी मिरेफ अमा ओइबगी मतांगदा असांग कसरना मखाताना स्टेट असि चही कया नमथदुना लाकली इसागे हक निंथिना फंगदना लैरकपा मतम कुइरे अमरोमदा स्टेट असिगी सिंगी लमदा सही कया सोंथदुना लाकली लंबी थोंगदा अफवे थकननबा इसिंगी मतांगदा महई मसिंगी लमदा यावना हिरम कयादा सोथरी अमरोमदा स्टेट असिदा इशू कया लैरी ngasi फावदा इशू कया असि मतम चाना लोइचिनबा होनद्री असिगुमलबा मियामगी याइफनबा तौरक्त्रबा मतम असिदा मियामगी अनिंगबा अपांबसिंग अदु फंगहननबा NEIDP ना अखनबा मियेंग थमदुना मिरेप अमा ओइना थोलकपनी हाइखी कंसे हैरदी अखोय रीजनल पार्टी से नतना अखोय तुंगी कनबगी फीचर दु लेते हाइबगी तमकता अइना मदुदा अइ मेसेज पिनिंगे लोइनना होजिकी आस्पा हाइना लैरिबा अदुगा तोतोब बिल मयाम मणिपुर प्रजा मयामना इंडिजिनस पीपल ना पामदबा थोय कया मसिदा थोरकदा तौरकदौरिबा मयाम की तमकता अइ चप चाबा सिरुसु इमा लेबा की तमकता लेपकनी रिंबा MP कारसु अइ चप चाबा मदु फाइट तौगनी हाइबसिना अइगी कैंपेन की मेन एजेंडा ओइगनी था असिगी तांग कुनिथोय कुलुमदोय अमदी कुनमरी असि यावसंग मरी सुबा थांगजा अमदी नोंगमाइजिंग की ओइबा मरमना नुमिसिंग असिदा मिरेप से लोक्सिलोय हाइना इनर अमदी आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की RO सिंगना थादोरकपा चेरो सिंगना खंगहलकली सेरोल अदुना मखा तारिबदी था असिगी कुनमंगाना आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की मिरेप से पिनसिनबगी अरोइबा नुमितनी अदुगा तांग कुनगा तरुकतना इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी की मिरेप से पिसिनबगी अरोइबा नुमितनी ngasi nungthil fawdi kanagumba party amatana मिरेप से पिसिलक्पा लैट्री यावसंग मनुंगदा नेशनल हाईवे दा गोरखा नहा अमदी नुपी आंगांग सिंगना थौरी थतुना सेन मुनबगी थबक चथबा यारोय हाइना ऑल मणिपुर गोरखा स्टूडेंट यूनियन ना थादोरकपा चेरोल अमना खंगलकली सेरोल अदुना मखा तारिबदी नेशनल हाईवे परिंग असि गाड़ी कुंगना चटपा मरमना थौरी थतुना सेन खाइबगी थबक चथबदा खुदोंग चादबा कया मायोकनहलै हाइरी थतुना सेल खाइबना लाकदोरिबा लोक सभा मिखन की मांगोइना लौखलकपा सेक्शन थौरांगी सरुक अमा ओइना थौबाल पुलिस अमरी एक्साइज डिपार्टमेंट ना मयाई काबा निसा सिंह फागटपगी थबक लेपलैत्री ngasisu ngarangsu एक्साइज डिपार्टमेंट की कांगबुना कक्सिंग लमखाई की युंगो कया फागटख्रे फागटलबा पोलम सिंह अदु यारिपोक एक्साइज डिपार्टमेंट की कमिश्नर की अयाबा लौरगा मतुंगदा मियाम ममांगदा मई थादुना मांगहनख्रे हाइरी हौजिक पाउगे मरकथन अतेनबा ब्रेक अमतंग लौजरी देवताम कुनमरी यावसंग मरीनी चंबन नमिता इवेंट मैनेजमेंट सिंजदुना यावसंग कुमै हैना मिंथोन जबा थोरम अमा पांथोकजगदौरी हप्ता खंजिबिंदा मणिपुर इवेंट मैनेजमेंट सिंजदुना नाट के थोरम से पांथोकजगदौरी नाट की ओइबा मसाना कया अमु जगदौरी अदुदी ता थांता लंगबी पौचिबा इना नाट के ओइबा इसै कया पांथोकजगदौरी नाट नाट के एक्सप्रेसिंग आइजरम
Admission open for football coaching camp at Private Sports Academy Guwahati 2019-20. Realize the dream of becoming a successful professional football player. Get trained yourself by reputed and dedicated foreign and national coaches under the Academy Accreditation Program designed for All India Football Federation Youth League's preparation. This intensive coaching camp, to be held during vacation, is expected to help talented students, particularly of class 10 and 12, in grooming themselves into world-class football players. Enroll today for a 1-month residential football coaching camp at Private Sports Academy Mirza, Assam, under the guidance of Sports and Education Centre, Manipur. For further details, kindly contact K.A. Singh, First Notice Athlete, Gold Medalist, Managing Director, Sports Academy Guwahati, 8787842589, or D. Pankaj Das, Managing Secretary, 8486238629. Break matungda mayamom kana taram noksari Hindu lining ge achouba kumhai ama oiriba yausang kumhai gi manung channa ngasi Sri Sri Govindaji Temple da Petsagari gi thoram pangthokre Sri Sri Govindaji Temple board ki makhada ming chalaga laiba tongan ba holi gi kanglup kayana sarugyaki tongan ba mafum anida miwe ani siduna lairamle thogdok sing adugi mari lainana police na case lokhatkre thogdok sing asigi matangda police tagi fangba pawgi matung inadi ngasi ayu porompat police station gi mamang thangba saruki lampakta miwe ama siraga lairamle hairi asiba haksang adu porompat police na lokhalaga zenims ki miren sangda thamkre hairi amaromda Thobal district ki manung chanba arong khunok dasu miwe ama thoriya duna siramle hairi Yausang kumhai manungda lambi gi khudong thiba sing thoktana bagi damak Imphal West District Police amadi Traffic Police ki Kangbuna District asigi tongan ba mafam singda akanba section thawrang lokhalli ngasi yausang nini chanba numitta Imphal jiri lambi paringi pasoi lamkhaida Traffic Police ki Kangbuna helmet uptaba gari gi sesang sudana gari thoba sahi sudana gari thoba mayai kaba nisa saraga gari thoba amadi gari machada ehanba mi tongsinbana chingba yauna traffic ki niyam thugaiba sing phagat bagi thabak sathakre Traffic Police na satakhiba khongjang aduda niyam kaina gari thoduna lakpa miwe sing TR kaktuna fine chenki Malemgi mafamda ani suna laitaba lamdam asigi sakeng mingsen oiribata natana state asigi konung oiriba Imphal City manung gengbada hangoi ningai gi masak oire Manipur lenga ki mahud department na Imphal City bu taru tanana thamnana bagi pandamda ima kaithel ahumgi akoibada masu kaya gi laisu thaba gamla kaya khinkrabasu ngasidi mapu pandraba mafam amaga fangkhak oire Tom TV News na ngasi Imphal City gi akoiba mafam sing koina satuna yengsiloba matamda ima kaithel ahumgi akoiba mafam singda amot ekai kayana mafam kayada pai paiduna laiba thengnakhe maduda natana Thangal Bazar Pauna Bazar gi awang thangba maike yauna Imphal City gi akoiba mafam sing yengbada hangoi ningai oiba saktamda lairamba thengnarakhe Luribadi nongzu pantha oiba maramna nong thili chuba amadi nungsa amuk saba tawrakpana lait lokthoktana lairiba paisinduna lairiba amot ekai sing asina pathapum tharakpana miyamna Lamdam asigi konung oriba Imphal City asi fauduna chatpada hangoina ba poknare oirakli ba fibam asi kaithel yauna Imphal City luna na thamnana ba honabagi asoba thodang loriba Imphal Municipal Corporation na lawfom thokpa thodang mai punana lawdabagi oirakpani haina lamdam asigi miyamna fongdoknarakli amaromda yausang kumhai manungda Imphal Municipal Corporation gi sinmi sing suti laikibana amot akai sing asi lokthoktabani hairi amabu oiro lamdam asigi konung oibata natana saken mingsen oriba Imphal City buluna nana thamba haibasi aikoi khuding maki thodang ni haiba orabasu ngasigi lengak na lokhatfam thokpa thodang adu lawdabagi achoba mami amadi chauna tari masak khangdaba khulai fiber singna tha asigi kungi numidang wairam pung manga makhai rom taba matamda Langfen Police Station gi manung channa leiba tera sapam leirak nongmai them laikai da leiba nongmai theng apabi chahi humpugani thoigi yumgi thongal da IED ama thamlambagi mayokta maikei adongi miyamna tera sapam leirak nongmai them laikai da wakan mifam sathakre wakan mifam aduda sarugyakiba maira paibi singna miyam tinba mafam da bom thamjinbagi thawong gyaningde kanana kari maram gi damak bom thambano athuba matamda sengdok piru haiki
Paugi marakthana atian break amatanga lauzari. Hello, good morning sir. Welcome to Lamjingba Motors. How may I help you? lamjingba motorna miyam da kana ba piri basing se kari kari no Khudong chaba kaya ma pizari. Aikoina phanganjari ba product sing di trucks, tippers, haulage, bus, amasung genset ni. Documents ichang changdana adomi sale amadi matamang handana loan gi khudong chaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khuchamna na junction minari. Matik charba khutsu khulai amadi crane yauraba. Aikoi gi sport servicing van adom gi damakta matham pungbada leijari. Bus sing yon madanatana school, college, universities, office ki dama contract basis da lobby bagi khudong chaba su thamjari. Amadi genuine lay parts sing su pungbigani. Adom gi mai pakpana aikoi gi su mai pakpana. Lamjingba Jewelry na adom-gidama khwaidagi asengba sana khwaidagi ahongba sana asamalda fanghanjari. Aikhoigi service singdi inat ki oiba design sing ready made ta fanghanjari. Singnaningai oidraba asengba sana khaktamak pizari. Manung matam sana order delivery sing pizari. Sana asamal khwaidagi nemna lauzari. Nomaizing numitsu adom-gi service ta leizari. Ngasimak lengsin birau Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Located in the heart of Imphal city, Asian restaurant Hotel Yaifaba can even more brighten up your beautiful days. With best sizzler platters in the city, we have separate kitchens for veg and non-veg. Also offers you with chef specials on weekends. Enjoy your happy hours with our best services. Asian restaurant Hotel Yaifaba, Andrew Avenue, Imphal. For home delivery, kindly contact 9856003956 or 9856003957. Break matungda makhataba pau pizari. Assam ki Golaghat Police Station manung chanalaiba Urimagat ki Lakhinagarda apokpa maru Manipur na sinduna Maripu mapan suba lamda thabungi thoram ngasi pangthokre thoram aduda saruk yakhiba apokpa maru gi pautak loi huidrom tomchona Hindu gi nat amadi chanalon chatna uchi gumna lamdam asida yelhongai degi leijarak laba nat ki chana kanglon kaya amabu nongma gi tapna sikthalak-tuna ngasidi maitei gi nat mayai saitharakli usi phage harabadi usi makhun Bahayasi, Ahanva Togdangni, Nasidi Puyada, Iduna, Lajarak Lamaba, Kanglon Sing Adu, Akoina Nainaduna, Kangminabagi Yam the Tangai for the Balay Haiba Wafam Kayamasu, Fongdoraki. Hindu na mayang bamon na usi masi hulu the chick na Hawaii to me, Lubak people to me, Koche to me, and I don't mean along with the sexually. Other mochi mayam, the chief is him a kunmin the Bataradi, with the Hingaroy. As you lay na, Ushi Pagi Harbadi. Kashmir Tampaki District Ohumda Hokiba Pung Kunmarida Tokiba Tongan ba Khut Thongna Bagi Thodok Singda Security Force na ZS Mohammed ki militant ani yauna lalhoba manga hadkre Lanmi amasung police official singi pau paladuna agency singna hai awang thangba Kashmir gi manung chanba Baramula gi Kalantara Painda lalhoba ni hat pangamki aduga awang thangba Hazinda ani amasu hat ki baga loinana kha thangba Kashmir gi Sofianda ama hat ki Hazin gi manung chanba Mir Mohalla da Security Force amasung lalhoba singi Khut Thokna Bagi Thodok adu ngarang ayuk pung 8 taba matamda thokibani. Delhi Police na ngarang numidang athengbada masagi sahi kungatare suraba ZS Mohammed ki member ni haiba ama fare amadi mahak Pulwama attack ki khujin thaurang tawbada chenaba misakni hairi National Investigation Agency NIA na fanana ba honaduna lakhiba mioi adu Pulwama dagi Sajad Khan kawi haina police ki pauna fongdokki mahak Laspar Ras market tagi fakibani. Hanadagi sel thungi fibam soktuna lairaba Pakistan lakadoriba ningthokaba numit fawgi manungda leivak adugi yamna naknaba mapang oiriba China dagi USD billion
ani henbagi tengbang fanglagani hairi Pakistan Finance Ministry gi advisor amasung maching chatpa Khakan Najif Khan na hairi ba senfam asi piraknaba ki oiba darkar taba thabak punamak loisale hairiba fund asi State Bank of Pakistan gi account da ningthau khaba fawgi manungda sanglagani haina down pausena fongdolakti loislakpada maruiba paw amuka hanna Kulai paiba singna Jidagi Infal Tamna Kwamana Puduna Lakwa GI Tata Amagi driver Amadi Gari Mapu Phajin Kre State Asida Lairiba Isu Kaya Sina Mang the Tamlaga Lakadoriba Lok Sabagi Mikhal Asida Outer Gi Miref Oina Tengnabani Haina NEIDP Gi Outer Gi Miref Oiriba Asang Kasarna Fondorakli Amadi Lok Sabha Mikhal Gi Damak Ngasi Nungthil Fawadi Kanagumba Party Amatana Miref Se Pisilakpa Laitri Hauzik ki wanadi Manipuri paw matang sa Lojare Times to Manipur News miyang tabiri punamakpo ARUNBALA amok kahana khurumjari